ꯈꯪꯅ ꯍꯟꯕꯤꯈ꯭ꯔꯣ ꯁꯤ ꯑꯩꯈꯣꯏ ꯈꯛꯇꯒꯤꯔꯣ ꯑꯩꯈꯣꯏ ꯈꯛꯇꯒꯤꯔꯣ ꯅꯣꯏ ꯁꯔꯨꯛ ꯌꯥꯎꯗꯕ꯭ꯔꯣ ꯗꯦꯛ ꯌꯥꯗ꯭ꯔꯕ ꯃꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯅꯔꯛꯀꯅꯤ ꯁꯔꯀꯥꯔꯅ ꯉꯝꯃꯦ ꯇꯧꯖꯨꯅꯣ ꯑꯩꯈꯣꯏꯅ ꯉꯝꯃꯦ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯉꯝꯃꯦ ꯀꯔꯤ ꯇꯧꯕ ꯉꯝꯒꯦꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯗ ꯃꯣꯏꯅ ꯋꯥꯈꯜ ꯈꯔꯒ ꯇꯥꯔꯛꯄꯒꯤ ꯃꯑꯣꯡ ꯉꯥꯛꯁꯨ ꯁꯥꯔꯤꯌꯦ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯇꯥꯟꯖꯥ ꯑꯩꯈꯣꯏ ꯃꯁꯥ ꯋꯥꯍꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯑꯗꯨꯗꯤ ꯁꯤꯡꯉꯥꯔꯣꯝꯗ ꯆꯠꯈ꯭ꯔꯣ ꯁꯤ ꯖꯒꯥ ꯐꯖꯕ ꯗꯥꯛꯇꯔꯒꯨꯝꯕ ꯆꯠꯄꯒ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯊꯥꯔꯤꯁꯤꯀꯣ ꯁꯤꯡꯉꯥꯔꯣꯝꯗ ꯆꯠꯈ꯭ꯔꯣ ꯁꯧ ꯌꯥꯗꯦꯀꯣ ꯒꯥꯔꯤ ꯃꯅꯤꯡꯗ ꯈꯤꯇꯪ ꯁꯤꯡꯉꯥꯔꯣꯝꯗ ꯆꯠꯈ꯭ꯔꯣ ꯍꯜꯂꯣ ꯑꯗꯨ ꯅꯣꯇꯤꯁꯇꯨ ꯅꯠꯇꯕꯅꯤ ꯃꯐꯝꯗꯣ ꯑꯗꯨꯗ ꯌꯥꯎꯕ ꯃꯤꯅ ꯍꯥꯏꯔꯤꯁꯦ ꯈꯪꯉꯕ ꯊꯧꯕꯥꯜ ꯕꯖꯥꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯅꯤ ꯉꯁꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟꯁꯤꯡ ꯑꯃꯠꯇ ꯍꯥꯡꯅꯗꯦ ꯃꯤ ꯏꯇꯥꯛ ꯇꯥꯛꯏ ꯁꯤꯗ ꯊꯣꯡꯈꯣꯡꯁꯤꯗ ꯃꯌꯥꯝ ꯊꯤꯡꯕ ꯈꯔ ꯂꯩꯔꯤ Vivo. ꯈꯪꯅ ꯍꯟꯕꯤꯈ꯭ꯔꯣ ꯁꯤ ꯑꯩꯈꯣꯏ ꯈꯛꯇꯒꯤꯔꯣ ꯅꯣꯏ ꯁꯔꯨꯛ ꯌꯥꯎꯗꯕ꯭ꯔꯣ Kaya gawin ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯅꯥꯕ ꯌꯥꯎꯗꯅ ꯑꯅꯥꯕꯅꯦ ꯄꯨ ꯂꯥꯛꯏꯁꯤꯕꯣ Pingaw ka na siya pagkala salani. ꯌꯥꯏꯊꯣꯛꯍꯜꯂꯣ ꯆꯠꯂꯣ Ngarang day tawriba mayam si kham da jala ba. Pingaw ba sila la ga moy training ne la ga moy na khoi da sorane namjal laga chalya beta. ꯁꯤꯗ ꯌꯥꯗ꯭ꯔꯕ ꯃꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯅꯔꯛꯀꯅꯤ ꯁꯔꯀꯥꯔꯅ ꯉꯝꯃꯦ ꯇꯧꯖꯨꯅꯣ ꯑꯩꯈꯣꯏꯅ ꯉꯝꯃꯦ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯉꯝꯃꯦ ꯀꯔꯤ ꯇꯧꯕ ꯉꯝꯒꯦꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯗ ꯃꯣꯏꯅ ꯋꯥꯈꯜ ꯈꯔꯒ ꯇꯥꯔꯛꯄꯒꯤ ꯃꯑꯣꯡ ꯉꯥꯛꯁꯨ ꯁꯥꯔꯤꯌꯦ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯇꯥꯟꯖꯥ ꯑꯩꯈꯣꯏ ꯃꯁꯥ ꯋꯥꯍꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯒꯥꯔꯤꯁꯤꯡꯁꯤꯁꯨ ꯈꯔ ꯊꯥꯝꯅ ꯂꯩꯔꯒ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯏꯗꯤ ꯆꯪꯁꯜꯂꯒ ꯍꯪꯕꯤꯌꯣꯕ ꯋꯥꯗꯣ ꯍꯦꯛꯇ ꯕꯔꯕ ꯆꯪꯁꯜꯂꯒ ꯍꯦꯛꯇ ꯒꯥꯔꯤ ꯊꯣꯡꯉꯝꯅꯦꯅ ꯆꯠꯄ ꯌꯥꯔꯣꯏ ꯗꯦꯕ ꯀꯔꯝꯕ ꯑꯗꯒꯤ ꯑꯇꯩ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯌꯥꯎꯔꯛꯑꯕ ꯂꯥꯛꯄꯤꯌꯣ ꯅꯁꯥ ꯈꯪ ꯆꯪꯕꯤꯌꯣ ꯑꯗꯨ ꯅꯠꯇꯕ ꯖꯥꯠꯇꯤ ꯑꯃꯠꯇ ꯆꯪꯕꯤꯔꯛꯀꯅꯨ ꯅꯁꯥ ꯈꯪꯅ ꯍꯟꯒꯣ ꯈꯨꯠ ꯊꯣꯡꯅꯗ꯭ꯔꯤꯉꯩꯗ ꯑꯁꯣꯛꯄ ꯅꯪꯅꯔꯛꯀꯅꯦꯕ ꯑꯁꯣꯛ ꯌꯥꯝ ꯋꯥꯅ ꯁꯦꯟꯁꯁ ꯇꯧꯅꯤ ꯃꯣꯏ ꯉꯝꯃꯦ ꯇꯧꯖꯨꯅꯣ ꯑꯩꯈꯣꯏ ꯉꯝꯃꯦ ꯇꯧꯍꯜꯂꯣꯏꯕ ꯀꯩꯗꯧꯒꯦ ꯌꯦꯡꯒꯦ ꯍꯧꯖꯤꯛ ꯗꯤꯁꯤꯐꯧ ꯆꯠꯍꯟꯈ꯭ꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯗꯤꯁꯤꯁꯨ ꯍꯟꯈ꯭ꯔꯦ ꯗꯤꯁꯤ ꯅꯨꯡꯊꯤꯜꯗ ꯂꯣꯏ ꯍꯟꯕꯤꯔꯣ ꯗꯤꯁꯤꯁꯨ ꯍꯟꯈ꯭ꯔꯦ ꯂꯣꯏ ꯍꯟꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯥꯃꯛꯇ ꯂꯦꯞꯄꯤꯁꯦ ꯍꯔꯥꯎꯕꯩꯗꯧꯅ ꯂꯦꯞꯄꯤꯔ ꯈꯪꯈꯤꯃꯤ ꯖꯒꯣꯏ ꯁꯥꯕ ꯂꯦꯞꯄꯤꯔꯕ ꯑꯩꯈꯣꯏꯁꯦ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯑꯁꯨꯛ ꯌꯥꯝ ꯋꯥꯅ ꯂꯩꯕꯁꯤꯕꯨ ꯀꯅꯥ ꯍꯨꯅ ꯆꯠꯅꯣ ꯆꯍꯤ ꯑꯁꯤꯗꯒꯤꯅ ꯁꯤꯕ ꯈꯣꯡꯒꯥꯎ 10 ꯂꯥꯛꯄꯉꯩꯗ ꯍꯟꯊꯔꯒ ꯋꯥ ꯍꯥꯏꯅꯤꯡꯗꯦꯕ ꯒꯔ ꯃꯣꯏ ꯁꯔꯀꯥꯔꯅꯦ ꯄꯥꯜꯁꯤꯗꯨ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯄꯤꯔꯀꯥꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤ ꯃꯣꯏ ꯑꯗꯨ ꯈꯪꯗꯦ ꯀꯔꯤꯒꯤꯅꯣꯕ ꯃꯣꯏꯅ ꯑꯗꯨ ꯈꯪꯗ꯭ꯔꯤꯕꯩ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯑꯁꯥꯝꯕꯤ ꯋꯥꯍꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯕꯨ ꯑꯁꯥꯝ ꯋꯥꯍꯜꯂꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯇꯥꯔꯒ ꯆꯠꯆꯕ ꯃꯣꯏꯗ ꯗꯤꯁꯤꯒ ꯑꯃꯠꯇ ꯍꯜꯂꯣꯏ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥꯁꯨ ꯌꯦꯡꯅ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯣꯏꯅ ꯉꯝꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯁꯦ ꯌꯦꯡꯅꯕ ꯇꯥꯔꯦ
ngasi hora disi mai thado ka damne maku ku yei thadokkiba dukana khangedam ai đâu kìa thu gai khang mo hai no ba hoi da masa khang bai yeng da ba accident thong chana pam bi do ai thu gai ai risk long ke moi masa khang da bra ba ngarang dei thaba bra ba chu da kai khoi da thong cha ji da moi moi sau yong da bra ba ban ni har de ana baga airport ka somba moi wa khan ta da ba mayam je lak pa dei ne khoi na chi wa min na di se moi khoi ding je ma na di se ka do wa to de khong chalo langjan da ba langjan da na dari sing do mamai ngai di do ana ba sere soi ba yau ka de sangbira o adu nataba amata sangbira no na hello sere soda deba karamam thaduk chani adu nataba cha phi loi adu mari leina ba haibadi baton ubiro hauzik leiriba sina maram oraga babu bazar da DC CMO SDO asina singba amata kalandana han krabani sigi terak sida gari da tonglaga tatpa yabagi ayaba ngai bu ngai bi gano sundarak laga isa isa gi problem sing adu imaibel sing ban tokjariba kangbu sida tanabiu aduna maram sadana lambida akoigi aikoina hajekiba deva karma essential items sing aduga emergency medical gi oiba iramda natana ategi andiko yamna misalaba tanja oirabani maram asina yari makai sai sana bhap tabiu aikoi hujik chanchal leba khongjang asi noi nu wa ga ni ma ko yong noi ba hàng đố yên alo mai bên xin là tất nó आपसे रिक्वेस्ट कर रहे हैं 저기 지나오신 와리오드 사비오 가이드 끝으로 हमसे वहाँ पर पेशेंट है हम तो पेशेंट के लेकर एम्बुलेंस के अंदर में कोई है कुछ बंदा बैठा बंदा हमारा बंदा है कोई बीमार शिमार तो नहीं ना बीमार बंदे को लेकर आना वहाँ से बीमार बंदा टीए में पड़ा हमारा माचिस के टीए अब तो बंद है मद्रास वहाँ पर चलने बंदा को लेकर आना मुझे आई है एक्सरसाइज की है या कुछ जस्ट आएंगे बेटा उनको लेकर रिटर्न नहीं हमको आना है हम नहीं था हमको तो वहाँ छोड़ना है आप लोग से कर रहा था रिक्वेस्ट है हम आपके साथ मदद करने के लिए तो यहाँ पे तो आपके साथ हम कोई झगड़ा झगड़ा के लिए नहीं आ रहे नहीं हम आपके साथ कहीं मदद करने के लिए रहा यार लेकिन कुछ हमारा प्रॉब्लम तो आप समझ लो ना नहीं तो हम आजम गाड़ी मुँह करने नहीं करना था क्या बोले मालूम नहीं मान रहे क्या आप हम तो हमारे लैंग्वेज का प्रॉब्लम है आप लोग को बात करने के लिए ऐसा आया हूँ मालूम नहीं मान रहे उनका लैंग्वेज हमको नहीं आता तो आपको तो समझा दो उनको
मोगे सिपाही आर्मी सिंह लाको खोंग नोने चलले गाड़ी देखी कुमथा लगा गाड़ी तो मत आगे चलो 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 भैया दीदी नहीं चलो 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 कोई खाना खा के चलो नोई भैया ना एक कटों ना दोई बा भाई बोले बा